Security Force na Churachandpur Police Station na konba tuivong kuldage UKNA gi active cadre ama khutsu khutlai kaya ga kona na fagat pangamle hairi. Police ki paw na hai fagat labak miyoi adude Simon Len Dongel chahi kuntra mangane mahak party asigi damak Indo Myanmar border ki area da logi wangmada khutsu khutlai amade drug trafficking tawbada chena bada natana miyam dagi namduna senkhai thumkhai tawba amade kidnap tawbada su chena ba miyoi ni haina police ki powers na makhatari mangondagi mobile phone ama driving license ama pan card ama Canara Bank ki debit card ama SBI ki debit card ani voter ID card ama AK-47 rifle ama rifle adugi magazine ama gun shop tagi loot tawkiba oiramgani haina chingnaba 0.315 rifle ama magazine yauba 0.315 rifle ama country made single barrel rifle ama amate 7.62 mm ge ball round kulhumdoi su fagat pangamle hairi